Online Manipuri Nungthilgi Pau Yengbiruwa Pumnamak Puthoi Laisramna Khurumjari Ahanbada Maruiba Pau Delimitation gi Mangoina Manipurda NRC Chatnahanba Mathau Tai RK Imo Manipur yauna awang nongpo state mari gi delimitation gi thabak tha hungi manungda pangthokna bahandak Supreme Court na pikhiba directive amagi matangda palladuna Sagolban Kendra gi MLA RK Imo na Manipur gi oina delimitation gi thabak pangthoktringai mangoina na lamdam asigi yalomi sing kanjanaba National Register of General NRC mapungphana chanahanduna mitopsing masak khangdokpa darkar oi haiba wafam thamkhre kaisampa thokjom lekai da nauna saba Sri Radha Mandop ngasang Community Hall among ngasi sanggabagi thoramda MLA RK Imo na mathaki wafam asi phongdokhibani Election Commission of India ECI na voter ID ga Aadhaar ga link tawnaba lakholakliba se afawa khongthang amani adubu Manipur gi oinadi ahanbada mito masa khangdokpaga loinana sasinaba Aadhaar sing hana khangdoklaga link tawbagi thabak asi tawfam thui haiki Chief Minister N Birena Luchingma mamangi lengangna sasinaba Aadhaar card lising humfuga manga khangdokpa ngamki masi manglamda masi yalomi singi hak amadi saktamda achauba singnarakpani haiba yai tampakta khundariba yalomi singi seat nifu reserve tawduna thamba haibasi yamna maru oi hojikmaki oinadi hariba seat masing asi unreserved haiduna leiri adubu seat nifu asi yalomi singi reserve tawduna constitutional protection phanganba mathau tai masigi matangda su Union Home Minister da mahaki maikaidagi cherol ama piduna taksinba laikre haina su phongdokhi ngasigi thoram aduda kendra sigi manung chanba Ward number 7 gi cooperator RK10 amasung Ward number 10 gi cooperator Salam Tiken su saruk yakhi aduga mathangi update asde Manipuri police te gile khochege haukiba tangkuni thoida Imphal East ki kongpal khongda Unlf amasung Arambai Tengol gi Marakta khatna chaineba gi thaudokta CHENNABA Mio ani Arambai Tengol gi Mio ani Ahanbada Khetri Mayum Nikhil Singh Sahikungani Pan son of KSI Prakash Singh of Sajiwa Jail Imphal East District amasung Yumnam Prigamba Singh Sahikul Humdoi son of Y Romesh Singh of Moirang Kampu Sajid Awang Laikai haiba Mio ani si security force na ngarang fare aduga iroina na thokriba thodok adugi numit tangkuni thoi adumaktata UNLF ki member marisu Unlf Pambai gi group ki member mari amasu hangpo gidamakta police na phagat khiba laikhrabani haina Manipuri police ki social media Facebook page ta thatorokpa serol amana phongdokpiri aduga mathangi update asna kanglai pak ya phunbo kholaudi ki lokhachege ngarang Myanmar da junta military ga khut thukna bada PDF ki aphabu saba Kuki zo na aigi khong tatle kanbiyo haina kappaga laukhre haina social media da viral chatli haina kanglai pak phunbo kholauna phongdokpiri aduga mathangi update asiso kanglai pak ya phunbo kholaudi ki lokhacharake housing Myanmar da junta na air strike torokpadi PDF Kuki PDF sing leifam safam khangdana lotna bagi mami amani haina kanglai pak ya phunba kholauna photo ga loinana update tobiri MLA Santina Churjan Broda Lanjana Rakhiba IDP Meheroi Singh Khaktagi Oiba study tour amalam thakre ing 2023 gi May 3 dagi hawrakhiba lana sina maram oiraga Churjanpur dagi Lanjana raktuna Manipur gi tongan ba relief camp sing da changja famlauduna leiriba Churjanpur dagi lakpa IDP Meheroi Singh Khaktagi Oiba study tour amang asi Maitai Society Churjanpur na sinduna CHENNABA damang Moirang isigi MLA Thongam Santina Kwakta da laiba Sericulture Training Institute Complex ta hangba fabricated temporary shelter home digi lam thakre apunba Meheroi kuntra romna saruk yadun lam thakhiba study tour program asiga mari lenana MLA Santina phongdokhibada irang asina maram oiraga tungi yumbi oirakadoriba hawgalagliba Meheroi kaya relief camp sing da wakhal losing thoktana namsinduna leiba manba kaya yaudaba nate adugumba naha kaya sing adu wakhal Lausing oinaba mapan thongi oiba Manipur gi oiriba phibam kayabu uhannaba Mitai Society Churjanpur na senduna pangthokliba study tour asi maram chai tour asi na Manipur bu tangdu laitaba hanjilakpada Chaona mateng oiragani haiki Mitai Society Churjanpur gi secretary Ningthaujam Romesh na phongdokhibada relief camp singda fajin punsinbagumna leiriba Meheroi kaya sing wakhal lausing thongnaba pandamda amadi Mitai Society Churjanpur gi humfugani pan suba foundation day ga mari lenana haukiba thasi mapanda Churjanpur dagi Lanjana raktuna Manipur gi tongan ba relief camp sing da leiriba Churjanpur khakta dagi lanjelaktuna leiriba Meheroi khaktagi oiba essay competition ama category anida merit amani demerit of mobile phone haiba theme da pangthokki hariba competition asida saruk yakhiba competitor sing asibu henna wakhalok sin thokna amadi mahusala lak thungai matamgi punsi mahing aduda hanjil halakpada mateng oina bangasi gi study tour asi pangthokpani haiki